पोषक पोटलमसिंगदगिसो हेना ममल लैबा नुंशिबनी लूना चेक्सिन्ना पामुजना थमजबनी ममल नाइदबा नुंशिबसे थमोइनबु चेलबा वखलनबु होंद्रबा असेंगबा नुंशिबदा लेमना मांगबा हौनदे वाना चाकना मिकुप खुरिंग कपचदुना नुंसिबदा फंखिनी खन्ना ngaisarakpa mikupto lagle कौरकलिबा खोंजेल कौरकलिबा मिंगौदुना सोर होन होना ज्ञान मांगी हिप्लम्बदगी फुकलोंग हगोतुना फमुंग मियाइदा ज्ञान मांगना फम्मी मिटकुप कनी कावे मरोल थोकना वांगांग बगम खिदे लेरिबा मफम अदु फावबा कराइदनु हाइबा खंगसदे इताव तावख्रे मसा पुंबा मिहुलगी खोंजेलसो यांग बहेमनबना दक दक हाइबा मखोलदा मपाल थोकना चोंगले मिहुल मागी कुमखोलद फाव हौना तारे मसा पुंबनी थाजदे मंगला ताइबंगला हाइबा वहांगसे सेकेंड खरदुदा हंजिन हंजिन मसिंग खंगदा हंग्रे निक निक लावरब खोंजेलदा मासो हाइबा ngamboi ngamdaboi कौरई ददा ऋषि शुमखोल निकले मासो इफा फाजले खोंजेलदो कपला माले नुपा मासो हाउने लेना मपी तुप तुप तारकले खंगौदे हराउबा नुंगाइबा लोइना मपुनसिनख्रे मिकुपतुदा वारंबा चाकना लेलंबा मयामदो मागी ददाना बेम हाइना कौरकपदो ताबदा लोइना काउख्रे मांख्रे नुंगाइबा हराउबा हेनमनबगी मपी ताबनी मखोल थोकना हिक हिक पेनमा मखै कपथोख्रे कपपदो हेनमनबना वांगांग बसुंगम ngamdre लेना अदुबु चही असुक कुइबसिदा खांगदुना लाकपा अवाबा पुमनमक्तो लिथोक तमथोकनिंगबना कपना कपना पेंदबा मयामसु हाइरई चही मगा हेना नंग तुमिना लैबा ngamba ai kayam wai aina dadabu paw phongnaba kayarang honaki ai mamirai roi hairaga tumi lotkhrido kaigino aina numittuda dadagi message alagte call pairakide aina aingonda sawbagira ai bosu handuna otpa ai waramgani ai kaplamgani haina nang ai buning singda bro wahai ama phau haida nang lotun laiba ngammi rishi shuma pi dai thui anam kanba thamoi kanba nupado magi khwaidagi nungsijarebi mahaki maphamdadi khwaidagi thamoi sonbo oikre tarudaba khonjel du tabada kappani nupa masu chummi नुंसीबी माबु यामना वहानख्रे यामना सुखफनख्रे याजै मासु मरालदो हाइगे ददा लोइना हाइगे चही असुकुइबसे ऐ कमाइन लेरके हाइबदो नंगोंदा लोइना तमगे ऐ नंगबु याम उनिंगे थोंगसे हांगो बेम हंदकी वाहिदुना हेना अंगकपो ओइख्रे थोंगलोमदा मिटिंग थमदुना लेना होगतलगा थोंगदु याम थुना हांगलुइ लेपलमनि थोंजिंदा मनाकोंदा फोनदो थमलगा अहोंबना थल्लबा मयामना यमसिंदुना उरे नुंसीबा मागी मसक्तो चही कयागी मतुंगदा हेक उजबसिदा पिरांग मादी सिंथगनु याद्रे हाइने रुबा तौदे हौना रुबा नत्ते लेपा लेता सिंथरकले पिरांग माना लेपा लेता सिंथरकपदा नुजा मागी माइथोंदो लोइना चोटले मित अनि कुप्तबा मखै येंगजेरी मिचाने नुपासु नुपीसु पेंद्रे मिमांगदा लेपतुना लैरिबा मिसक्तो येंगली मखै ऋषि वांगांगदा लेपतुना येंगली येटकी मिपांदा पंदुना लैरिबा मरिक चावरबा पिरांगदो खंगौदना यांगना चेंथरकली नुपा मागिसु लैना चंगसिंदुना ऋषिबु चेकना कॉन्सनख्रे ऋषिगी मथानोंगदा लैदुना पेन हिक हिक लाउना कपली ऋषिशु थांगथदुना लैरंबा मखुत अनीदो तमना थांगलक्तुना चेना यामना चेना कॉन्सिलई वारुबा मयामदो पिरांग माना महौत सिलगा पेन कपथोकलगा कोहल्लगी मतागुम अनीमक वा अमत्ता ngangnada tumin tumin lei mikup kharandi ngaiak tudi ichikchi achik pada thugairaduna rishina tapna kauri leinagi makoktasu tapna nanthabi wari lige kapado wa haigese ahingsima nangi nanakta famlaga chahi kaya adugi awaba nungaiba mayamdo tumdaba makhai
ꯑꯩ ꯑꯃꯐꯥꯎ ꯆꯤꯊꯗꯅ ꯍꯥꯏꯈꯤ, ꯑꯁꯨꯝꯅ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅꯁꯨ ꯂꯩꯌꯨ, ꯅꯪꯅ ꯋꯥꯕ ꯐꯠꯇ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩꯒꯦ, ꯅꯅꯥꯛꯇꯒꯤ ꯂꯥꯞꯅ ꯆꯠꯂꯔꯣꯏ, ꯅꯪꯒꯤ ꯃꯤꯠꯅ ꯎꯕ ꯃꯐꯝꯗ ꯉꯁꯤꯗꯒꯤ ꯃꯤꯀꯨꯞꯁꯤꯗꯒꯤ ꯍꯧꯗꯨꯅ ꯑꯩ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯔꯅꯤ, ꯆꯠꯂꯔꯣꯏ, ꯂꯣꯠꯇꯨꯅꯁꯨ ꯂꯩꯔꯔꯣꯏ, ꯗꯗꯥꯒꯤ ꯊꯋꯥꯏ ꯃꯆꯥ ꯀꯞꯄ ꯇꯣꯛꯑꯣꯁꯦ꯫ ꯉꯁꯥꯏ ꯃꯈꯩ ꯇꯨꯃꯤꯟ ꯂꯩꯔꯝꯕ ꯅꯨꯄꯤꯗ ꯃꯃꯥꯏ ꯅꯣꯟꯈꯠꯂꯛꯂꯦ, ꯏꯁꯣꯔ ꯆꯣꯠꯂꯕ ꯃꯃꯥꯏꯗ ꯔꯤꯁꯤꯅ ꯁꯤꯠ ꯅꯥꯟꯅ ꯇꯩꯊꯣꯛꯄꯤꯔꯛꯂꯦ, ꯑꯅꯤꯗꯣ ꯑꯃꯨꯛꯁꯨ ꯃꯉꯣꯟ ꯅꯣꯛꯃꯤꯟꯅꯩ, ꯀꯞꯁꯨ ꯀꯞꯄꯤ ꯅꯣꯛꯁꯨ ꯅꯣꯛꯏ, ꯏꯀꯥꯏ ꯅꯨꯡꯁꯤꯁꯨ ꯌꯥꯅꯩ, ꯀꯨꯏꯅ ꯎꯅꯔꯨꯗꯕꯒꯤ ꯍꯥꯏꯐꯝ ꯇꯧꯐꯝꯁꯨ ꯑꯅꯤꯃꯛ ꯈꯪꯖꯗꯦ꯫ ꯃꯅꯨꯡ ꯆꯪꯉꯛꯂꯦ, ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯐꯝꯃꯤꯟꯅꯩ, ꯉꯁꯥꯏ ꯍꯦꯛ ꯎꯕꯗꯒꯤ ꯀꯨꯏꯅ ꯎꯔꯨꯗꯕꯒꯤ ꯀꯞꯂꯤꯉꯩ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅꯔꯤꯉꯩ ꯀꯩꯁꯨ ꯈꯜꯂꯨꯗꯦ, ꯀꯨꯏꯅꯒ ꯎꯔꯨꯗ꯭ꯔꯦ ꯑꯁꯨꯛ ꯁꯥꯡꯕꯁꯦ ꯋꯥꯔꯤꯁꯨ ꯁꯥꯟꯅꯗꯅ ꯂꯥꯛꯄꯅꯤ, ꯁꯥꯎꯅꯈꯤꯕ ꯌꯥꯎꯈꯤꯗ꯭ꯔꯁꯨ ꯈꯠꯅꯈꯤꯕ ꯂꯩꯇ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯗ ꯏꯀꯥꯏꯔꯛꯂꯦ ꯑꯅꯤꯃꯛ, ꯋꯥ ꯉꯥꯡꯅꯕꯁꯨ ꯉꯝꯗ꯭ꯔꯦ ꯑꯃꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯂꯥꯞꯅꯈꯤꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯃꯄꯨꯡ ꯐꯥꯔꯕꯅꯤ ꯑꯅꯤꯃꯛ, ꯏꯀꯣꯏ ꯀꯣꯏꯖꯔꯛꯂꯦ ꯍꯧꯖꯤꯛꯇꯗ, ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯀꯣꯏꯈꯤꯗꯕ ꯃꯇꯧ ꯑꯅꯤꯗ ꯅꯤꯡꯁꯤꯡꯂꯒ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯉꯤ, ꯑꯅꯤꯃꯛꯀꯤ ꯃꯤꯍꯨꯜꯗꯨꯁꯨ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯕ ꯋꯥꯔꯅꯤ, ꯂꯝ ꯍꯦꯜꯂꯦ ꯑꯅꯤꯃꯛꯀꯤ ꯃꯤꯍꯨꯜꯗꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯌꯥꯗ꯭ꯔꯕꯅꯤ, ꯅꯨꯄꯤꯗꯤ ꯏꯀꯥꯏꯕ ꯍꯥꯏꯕꯁꯦ ꯃꯈꯣꯏꯒꯤ ꯂꯩꯇꯦꯡ ꯑꯣꯏꯗꯨꯅ ꯂꯥꯛꯂꯕꯅꯤ, ꯅꯨꯄꯥ ꯃꯥꯅ ꯋꯥ ꯉꯥꯡꯗ꯭ꯔꯤꯈꯩ ꯉꯥꯡꯂꯔꯣꯏ ꯍꯥꯏꯕ ꯔꯤꯁꯤ ꯈꯪꯂꯗꯨꯅ ꯃꯥꯅ ꯍꯥꯟꯅ ꯀꯧꯔꯛꯏ, ꯑꯩꯅ ꯌꯨꯝꯗ ꯍꯟꯈꯤꯕ ꯅꯨꯃꯤꯠꯇꯣ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ? ꯂꯩꯅꯥ ꯇꯞꯅ ꯃꯀꯣꯛ ꯅꯣꯝꯂꯒ ꯈꯨꯝꯃꯤ, ꯌꯨꯝ ꯆꯠꯂꯝꯗꯥꯏꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯈꯤꯕ ꯄꯣꯠꯁꯛꯇꯨꯅꯅꯤ ꯑꯩꯅ ꯉꯁꯤ ꯅꯅꯥꯛꯇ ꯅꯪꯒꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕꯁꯦ, ꯅꯨꯃꯤꯠꯇꯣ ꯇꯥꯃꯣ ꯆꯥꯅ ꯑꯩꯒꯤ ꯐꯣꯟ ꯂꯧꯁꯤꯟꯕꯅꯤ, ꯁꯤꯝꯗꯨꯁꯨ ꯃꯥꯡꯍꯟꯕꯤꯈ꯭ꯔꯦ, ꯗꯗꯥꯒ ꯄꯥꯎ ꯐꯥꯎꯅꯅꯕꯒꯤ ꯂꯝꯕꯦꯜ ꯑꯃꯠꯇ ꯂꯩꯈꯤꯗꯕꯅꯤ, ꯑꯩ ꯌꯥꯝ ꯋꯥꯈꯤ, ꯌꯥꯝꯅꯁꯨ ꯀꯞꯈꯤ, ꯏꯃꯥꯗ ꯍꯥꯏꯖꯕꯁꯨ ꯇꯥꯕꯤꯗꯦ, ꯏꯃꯨꯡꯒꯤ ꯃꯤ ꯑꯃꯠꯇꯅ ꯑꯩꯅ ꯀꯞꯆꯕ ꯑꯩꯅ ꯋꯥꯈꯤꯕꯗꯣ ꯎꯕꯤꯗꯦ, ꯑꯩꯒ ꯇꯤꯟꯅꯕ ꯂꯣꯏꯅꯕ ꯃꯤꯐꯥꯎ ꯏꯃꯨꯡꯗ ꯆꯪꯍꯟꯗꯦ, ꯃꯔꯨꯞꯁꯨ ꯀꯥꯏꯅꯈꯤ, 12ꯀꯤ ꯁꯦꯁꯟ ꯍꯧꯔꯒ ꯑꯜꯕꯤꯅꯥꯒ ꯄꯥꯎ ꯐꯥꯎꯅꯔꯗꯤ ꯗꯗꯥꯗ ꯍꯥꯏꯖꯒꯦ ꯈꯟꯅ ꯍꯔꯥꯎꯖꯈꯤꯕꯅꯤ, ꯑꯗꯨꯁꯨ ꯑꯔꯦꯝꯕ ꯇꯥꯈ꯭ꯔꯦ, ꯗꯗꯥꯒꯤ ꯋꯥ ꯑꯃꯠꯇ ꯍꯪꯐꯝ ꯂꯩꯈꯤꯗꯦ, ꯗꯥ ꯍꯔꯤꯁꯇ ꯍꯪꯂꯁꯨ ꯌꯥꯝꯅ ꯁꯥꯎꯏ, ꯗꯗꯥꯒꯤ ꯋꯥ ꯄꯟꯕ ꯌꯥꯗꯦ, ꯑꯩ ꯏꯇꯣꯝꯇ ꯈꯪꯐꯝ ꯈꯪꯈꯤꯗꯦ, ꯃꯄꯥꯟ ꯊꯣꯛꯀꯦ ꯌꯥꯗꯕꯒꯤ ꯑꯩ ꯁꯤꯕ꯭ꯔꯥꯖꯀꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯌꯨꯝꯗ ꯐꯥꯖꯤꯜꯂꯒ ꯊꯝꯕꯗꯨꯗꯒꯤ ꯑꯩ ꯊꯣꯔꯛꯂꯦ, ꯑꯗꯨꯕꯨ ꯉꯝꯈꯤꯗꯦ, ꯗꯗꯥꯒꯤ ꯄꯥꯎ ꯑꯃꯠꯇ ꯐꯪꯕ, ꯈꯔ ꯂꯩꯔꯒ ꯍꯣꯁꯇꯦꯜꯗ ꯑꯃꯨꯛ ꯊꯝꯕꯤꯔꯦ, ꯑꯦꯛꯖꯥꯝ ꯂꯣꯏꯕꯗꯒꯤꯗꯤ ꯃꯦꯗꯤꯀꯦꯜ ꯀꯣꯆꯤꯡ ꯌꯥꯎ ꯍꯥꯏꯅ ꯐꯣꯔꯁ ꯀꯟꯅ ꯄꯤ, ꯁꯤꯕ꯭ꯔꯥꯖꯀ ꯅꯛꯁꯤꯟꯅꯕ ꯇꯟꯕꯗꯒꯤ ꯑꯃꯗꯤ ꯃꯥꯕꯨ ꯍꯩꯅꯗꯕꯗꯒꯤ ꯑꯩ ꯃꯈꯥ ꯇꯝꯊꯅꯤ ꯍꯥꯏꯅ ꯗꯦꯜꯂꯤꯗ ꯂꯥꯛꯈꯤꯕꯅꯤ, ꯄꯨꯝꯅꯃꯛꯇꯨ ꯑꯣꯏꯗꯨꯅꯁꯨ ꯗꯗꯥꯅ ꯇꯣꯏꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯗꯣ ꯑꯩ ꯀꯥꯎꯗꯦ, ꯉꯁꯤꯁꯨ ꯑꯩ ꯊꯃꯣꯏ ꯆꯦꯠꯄꯤ ꯑꯣꯏꯔꯤꯌꯦ, ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯃꯌꯦꯡ ꯑꯃꯐꯥꯎ ꯇꯥꯗ꯭ꯔꯤ, ꯗꯗꯥꯒꯤ ꯑꯄꯤꯛꯄ ꯈꯨꯗꯣꯜ ꯃꯌꯥꯝꯁꯨ ꯆꯦꯛꯁꯤꯟꯅ ꯏꯅꯥꯛꯇ ꯊꯝꯂꯤ, ꯑꯩ ꯈꯣꯡꯐꯝ ꯑꯃꯠꯇ ꯂꯦꯡꯗꯅ ꯂꯩꯔꯤ, ꯔꯤꯁꯤ ꯂꯩꯅꯥꯒꯤ ꯃꯈꯨꯠ ꯃꯆꯥꯗꯣ ꯆꯦꯅ ꯄꯥꯏꯁꯤꯜꯂꯛꯏ ꯂꯥꯝꯗꯨꯅ, ꯑꯗꯨꯒ ꯃꯥꯁꯨ ꯍꯥꯏꯔꯛꯏ, ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯑꯩ ꯅꯪꯉꯣꯟꯗ ꯄꯥꯎ ꯍꯥꯏꯕ ꯉꯝꯗꯕꯅꯤ, ꯅꯨꯃꯤꯗꯥꯡ ꯊꯦꯡꯂꯀꯥꯟ ꯀꯣꯜ ꯇꯧꯕꯗꯗꯤ ꯅꯪꯒꯤ ꯐꯣꯟꯗꯣ ꯑꯣꯐ ꯍꯥꯏꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ, ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯣꯜ ꯇꯧꯏ ꯑꯣꯐ ꯂꯩꯔꯦ ꯈꯪꯉꯐꯥꯎ, ꯑꯦꯛꯖꯥꯝ ꯂꯥꯛꯄꯗꯁꯨ ꯅꯪꯕꯨ ꯀꯩꯊꯤ ꯊꯤꯈꯤ, ꯅꯣꯡꯃ ꯑꯩꯅ ꯑꯦꯛꯖꯥꯝ ꯍꯜꯂꯛꯄꯗ ꯅꯈꯣꯏ ꯇꯥꯃꯣꯆꯥꯒ ꯅꯨꯄꯥ ꯑꯃꯒ ꯊꯦꯡꯅꯈꯤ, ꯔꯤꯁꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃꯗ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛꯇꯨ ꯋꯥꯔꯤ ꯂꯤꯊꯣꯔꯛꯂꯦ, ꯑꯦꯛꯖꯥꯝ ꯇꯧꯔꯤꯉꯩ ꯃꯌꯨꯝ ꯍꯟꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯔꯤꯁꯀꯤ ꯃꯄꯥꯅ ꯃꯇꯦꯡ ꯇꯧꯗꯨꯅ ꯄꯣꯜꯇ꯭ꯔꯤ ꯐꯥꯔꯝꯒꯤ ꯄ꯭ꯂꯥꯟꯗꯣ ꯊꯕꯛ ꯍꯧꯈ꯭ꯔꯕꯅꯤ, ꯊꯥ ꯑꯃ ꯐꯥꯒꯦ ꯇꯧꯅ ꯑꯦꯛꯖꯥꯝ ꯇꯧꯕꯗꯣ ꯐꯥꯔꯝ ꯁꯦꯟꯅ ꯂꯥꯏꯔꯤꯛ ꯇꯧꯈꯤ, ꯂꯥꯏꯔꯤꯛ ꯄꯥꯕ ꯋꯥꯔꯛꯂꯒꯅ ꯌꯦꯟꯁꯤꯡꯒꯤ ꯃꯆꯤꯟꯖꯥꯛ ꯁꯦꯝꯕꯤꯕ, ꯃꯔꯣꯜꯁꯨ ꯊꯣꯛꯇꯕ ꯌꯦꯟꯁꯤꯡꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯅꯥꯒ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯗꯕꯒꯤ ꯑꯋꯥꯕꯗꯣ ꯈꯔꯗꯤ ꯀꯥꯎꯊꯣꯛꯄꯅꯤ, ꯑꯍꯥꯟꯕ ꯂꯣꯏꯕꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯇꯕꯒ ꯌꯦꯟ ꯃꯆꯥ 1,500 ꯍꯥꯞꯄꯗ ꯇꯪꯈꯥꯏ ꯑꯃ ꯍꯦꯟꯅ ꯁꯤꯈꯤ, ꯃꯄꯨꯡ ꯐꯥꯔꯛꯂꯕ ꯌꯣꯟꯕ ꯌꯥꯔꯕ ꯃꯇꯝꯗ ꯁꯤꯕꯁꯨ ꯅꯠꯇꯦ, ꯆꯥꯎꯔꯛꯄꯗ ꯉꯥꯏꯔꯤ,
ꯑꯔꯣꯏꯕ ꯑꯦꯛꯖꯥꯝ ꯍꯌꯦꯡꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯅꯤ ꯁꯤꯕꯗꯣ꯫ ꯑꯦꯛꯖꯥꯝ ꯐꯥꯎꯕ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯊꯥꯔꯨꯕꯅꯤ꯫ ꯑꯁꯥ ꯄꯨꯝꯅꯃꯛ ꯀꯥꯏꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯇꯦꯂꯩꯕꯒ ꯅꯣꯡꯂꯦꯟꯒ ꯑꯃꯨꯛ ꯊꯦꯡꯅꯈꯤ꯫ ꯃꯌꯨꯝ ꯐꯥꯎꯕ ꯌꯧꯗ꯭ꯔꯤ ꯂꯝꯕꯤꯗꯅꯤ ꯔꯤꯁꯤꯕꯨ ꯉꯥꯏꯈꯣ ꯍꯥꯏꯅ ꯈꯥꯝꯂꯝꯕꯗꯣ꯫ ꯇꯦꯂꯩꯕ ꯔꯤꯁꯤꯒꯤ ꯃꯃꯥꯡ ꯆꯪꯁꯤꯜꯂꯒ ꯂꯦꯞꯄꯤ꯫ ꯍꯦꯛ ꯎꯕꯒ ꯉꯥꯡꯕ ꯆꯩꯕ ꯑꯃꯨꯛ ꯇꯧꯕꯤꯔꯦ꯫ "ꯀꯩꯒꯤꯅꯣ ꯅꯪꯅ ꯀꯣꯜ ꯍꯟꯖꯤꯜ ꯍꯟꯖꯤꯜ ꯇꯧꯔꯒ ꯑꯩꯒꯤ ꯏꯆꯟꯗ ꯀꯥꯏꯍꯧꯔꯤꯁꯦ? ꯃꯥ ꯐꯣꯟ ꯄꯥꯏꯗꯦ, ꯃꯥꯒꯤ ꯐꯣꯟ ꯑꯩꯅ ꯄꯥꯏ꯫ ꯀꯣꯜ ꯍꯟꯖꯤꯜ ꯍꯟꯖꯤꯜ ꯇꯧꯔꯛꯀꯅꯣ꯫ ꯌꯦꯟ ꯂꯣꯏꯕ, ꯂꯥꯏꯔꯕ, ꯑꯃꯣꯠꯄ, ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯔꯛꯇ ꯂꯩꯕ ꯅꯪꯅꯁꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥꯒꯨꯝ ꯊꯝꯖꯔꯤꯕ ꯑꯩꯒꯤ ꯏꯆꯟꯕꯨ ꯅꯈꯨꯠ ꯆꯟꯅꯕ ꯍꯣꯠꯅꯔꯤꯕ ꯊꯕꯛꯇꯣ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛ꯫ ꯅꯪꯅ ꯈꯜꯂꯤꯕꯨ ꯏꯆꯟ ꯅꯨꯄꯤꯗꯣ ꯂꯧꯔꯗꯤ ꯅꯪ ꯅꯨꯡꯉꯥꯏꯅꯤ ꯁꯤ ꯅꯠꯇ꯭ꯔꯣ? ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯦ, ꯍꯧꯖꯤꯛꯁꯨ ꯍꯥꯏꯒꯦ, ꯉꯁꯤꯗꯩ ꯃꯇꯨꯡꯗ ꯍꯦꯛ ꯀꯣꯜ ꯇꯧꯗꯨꯅꯅꯦ ꯍꯟꯖꯟ ꯍꯟꯖꯟ ꯑꯩꯕꯨ ꯁꯥꯎꯍꯜꯂꯕ ꯅꯪꯒꯤ ꯏꯃꯨꯡꯗꯣ ꯁꯤꯔꯦ ꯈꯪꯉꯣ꯫ ꯁꯦꯜ ꯕꯟꯗꯟ 10ꯃꯨꯛꯅ ꯃꯌꯨꯝꯗꯣ ꯃꯩ ꯊꯥꯔꯒ ꯆꯨꯕ ꯉꯝꯕ, ꯍꯥꯠꯄ ꯉꯝꯕ ꯇꯦꯂꯩꯕꯅꯦ ꯑꯩ ꯃꯤ ꯍꯥꯠꯄ ꯀꯤꯗꯦ ꯈꯪꯉꯕ?" ꯅꯣꯡꯂꯦꯟꯁꯨ ꯅꯣꯛꯂꯒ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ꯫ "ꯕꯟꯗꯜ 5 ꯐꯥꯎ ꯆꯪꯉꯣꯏꯗ, 10 ꯀꯥꯏꯗꯨꯗꯤ ꯍꯦꯟꯕꯨ ꯍꯦꯟꯃꯜꯂꯦꯗ." ꯊꯕꯛ ꯍꯧꯖꯔꯛꯄꯗ ꯑꯁꯥ ꯀꯥꯏꯕꯒꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯉꯩ ꯃꯊꯛꯇ ꯉꯥꯡꯂꯛꯈꯤꯕ ꯋꯥꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯅꯕꯒꯤ ꯃꯆꯥꯛ ꯑꯣꯏꯔꯦ꯫ ꯃꯃꯤꯠꯇꯨ ꯏꯃꯨꯛ ꯉꯥꯡꯁꯤꯜꯂꯤ꯫ ꯄꯦꯟꯗꯕ ꯆꯥꯛꯄ ꯍꯦꯟꯃꯟꯕꯅ ꯃꯈꯨꯠ ꯈꯨꯇꯨꯝ ꯇꯥꯁꯤꯜꯂꯒ ꯈꯥꯡꯉꯤ꯫ ꯃꯌꯥ ꯀ꯭ꯔꯛ ꯀ꯭ꯔꯛ ꯆꯤꯛꯁꯤꯟꯅꯩ ꯔꯤꯁꯤ, ꯋꯥ ꯉꯥꯡꯗꯦ꯫ ꯃꯇꯧꯗꯨꯗ ꯇꯦꯂꯩꯕ ꯎꯁꯤꯠꯇꯦ ꯍꯥꯏꯅ ꯔꯤꯁꯤꯕꯨ ꯐꯨꯔꯝꯃꯤ꯫ ꯂꯝꯕꯤ ꯂꯝꯍꯥꯡꯗ ꯃꯈꯣꯏ ꯑꯅꯤ ꯆꯪꯅ ꯇꯝꯊꯤꯅ ꯐꯨꯕꯤꯈꯤ꯫ ꯂꯝꯕꯦꯜꯗꯨꯗ ꯇꯨꯁꯤꯜꯂꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯆꯩꯅꯥ ꯈꯥꯡꯂꯤ ꯔꯤꯁꯤ꯫ ꯃꯈꯨꯠꯁꯨ ꯍꯟꯗꯦ, ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗ ꯀꯥꯎꯁꯤꯟꯕꯤꯔꯝꯃꯤ꯫ ꯏ ꯊꯣꯛꯄ ꯃꯈꯩ ꯐꯨꯔꯝꯃꯤ, ꯃꯕꯨꯛꯇꯁꯨ ꯀꯥꯎꯁꯤꯟꯕꯒꯤ ꯅꯥꯔꯦ꯫ ꯇꯨꯗꯨꯅ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯔꯤꯁꯤꯗ ꯑꯃꯨꯛꯁꯨ ꯍꯥꯏꯔꯝꯃꯤ ꯇꯦꯂꯩꯕꯅ, "ꯏꯆꯟꯗꯤ ꯃꯕꯨꯡ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯏꯟꯒꯅꯤ, ꯋꯥꯔꯛꯆꯒꯦ ꯑꯩꯈꯣꯏꯅ꯫ ꯋꯥꯔꯛꯄꯤꯅꯕ ꯂꯩꯇꯕ ꯃꯤꯅꯥꯏ ꯃꯆꯥ, ꯅꯪꯗꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤꯗ ꯌꯥꯎ꯫ ꯃꯇꯨꯡ ꯍꯦꯛ ꯍꯥꯏꯕ ꯏꯟꯗꯅ ꯅꯪ ꯏꯆꯟꯗ ꯀꯥꯔꯟ ꯇꯥꯔꯝꯃꯕ ꯇꯦꯂꯩꯕ ꯑꯩꯅ ꯇꯧꯔꯛꯄ ꯊꯕꯛꯇꯨ ꯅꯪ ꯌꯦꯡꯉꯨ." ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯃꯕꯨꯡ ꯅꯥꯄꯜ ꯆꯥꯎꯕꯗꯣ꯫ ꯔꯤꯁꯤ ꯑꯁꯣꯛꯄꯗꯨꯒ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯃꯌꯨꯝꯗ ꯋꯥꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯋꯥꯔꯤꯁꯤꯡꯗꯨ ꯂꯤꯅ ꯂꯤꯅ ꯂꯩꯅꯥꯗꯁꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯤ꯫ ꯄꯥꯏꯔꯤꯕ ꯃꯈꯨꯠꯇꯨꯗ ꯇꯞꯅ ꯇꯞꯅ ꯅꯥꯟꯕꯤꯔꯒ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯗꯗꯥꯁꯨ ꯌꯥꯝꯅ ꯋꯥꯈꯤ꯫ ꯑꯋꯥꯕ ꯈꯥꯡꯕꯗꯣ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯅꯪꯕꯨ ꯁꯤꯡꯅꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯗꯗꯨꯅ ꯁꯤꯡꯅꯕꯗꯤ ꯅꯠꯇꯦ, ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯕꯒꯤ ꯁꯤꯡꯅꯈꯤꯕꯅꯤ꯫ ꯅꯥꯄꯜ ꯆꯥꯎꯕ ꯃꯣꯏꯒꯤ ꯅꯥꯄꯜꯗꯣ ꯊꯨꯗꯦꯛꯂꯒ ꯅꯪꯕꯨꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯊꯝꯒꯅꯤ ꯍꯥꯏꯅ ꯑꯆꯦꯠꯄ ꯋꯥꯁꯛ ꯑꯃꯒ ꯂꯣꯏꯅꯅ ꯆꯍꯤ ꯈꯔꯁꯦ ꯗꯗꯥꯅ ꯅꯪꯕꯨ ꯏꯟꯊꯣꯛꯂꯨꯔꯦ, ꯂꯥꯞꯅ ꯊꯝꯕꯅꯤ, ꯂꯣꯠꯀꯦ ꯈꯟꯅ ꯂꯣꯠꯂꯨꯕꯅꯤ꯫ ꯄꯥꯎ ꯐꯥꯎꯔꯛꯅꯕ ꯍꯣꯠꯅꯕꯗꯤ ꯏꯂꯥꯏ ꯂꯥꯏꯅ ꯐꯥꯎꯅꯒꯅꯤ꯫ ꯍꯔꯤꯁꯇ ꯑꯩꯒꯤ ꯃꯔꯝꯗ ꯀꯅꯥꯝꯇꯗ ꯋꯥ ꯍꯥꯏꯒꯅꯨ ꯍꯥꯏꯅ ꯑꯩꯅ ꯀꯟꯅ ꯍꯥꯏꯕꯗꯒꯤ ꯃꯥꯁꯨ ꯉꯥꯡꯗꯕꯅꯤ." ꯂꯩꯅꯥ ꯔꯤꯁꯤ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗ ꯇꯩꯊꯣꯛꯄꯤꯔꯛꯏ꯫ "ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩꯕꯨ ꯂꯥꯞꯅ ꯊꯝꯂꯒ ꯗꯗꯥ ꯅꯪ ꯀꯗꯥꯏꯗ ꯂꯩꯔꯤꯅꯣ?" "ꯑꯦꯛꯖꯥꯝ ꯂꯣꯏꯕꯒ ꯑꯩ ꯃꯈꯥ ꯇꯝꯂꯔꯣꯏ ꯍꯥꯏꯅ ꯄꯣꯜꯇ꯭ꯔꯤ ꯐꯥꯔꯝꯗ ꯇꯧꯕꯅꯤ꯫ ꯑꯍꯥꯟꯕꯒꯤꯗꯨꯗ ꯇꯪꯈꯥꯏ ꯍꯦꯟꯅ ꯃꯥꯡꯕꯗꯒꯤ ꯑꯩ ꯊꯕꯛꯇꯣ ꯇꯧꯅꯤꯡꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯇꯧꯗꯕꯗꯤ ꯌꯥꯗꯦ ꯈꯟꯅ ꯃꯈꯥ ꯇꯥꯅ ꯆꯍꯤ ꯑꯃꯗꯤ ꯃꯄꯨꯡ ꯐꯥꯅ ꯊꯕꯛꯇꯨꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯔꯤꯁꯀꯤ ꯕꯕꯥꯅ ꯃꯈꯥ ꯇꯝꯅꯕ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯑꯗꯒꯤ ꯑꯩ ꯆꯥꯟꯗꯤꯒꯔꯗ ꯆꯍꯤ 3ꯒꯤ BHM ꯀꯣꯔꯁ ꯇꯝꯂꯨꯔꯦ, ꯗꯤꯒ꯭ꯔꯤ ꯄꯥꯏꯔꯦ꯫ ꯊꯥ ꯈꯔ ꯃꯐꯝꯗꯨꯗ ꯂꯩꯕ ꯍꯣꯇꯦꯜꯗ ꯑꯦꯁꯤꯁꯇꯦꯟ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯅ ꯊꯕꯛ ꯄꯨꯔꯝꯃꯤ꯫ ꯌꯨꯝꯗ ꯏꯃꯥ ꯅꯥꯁꯤꯜꯂꯛꯄꯗꯩ ꯊꯕꯛꯇꯨ ꯇꯣꯛꯂꯒ ꯃꯅꯤꯄꯨꯔꯗ ꯂꯥꯛꯈꯤ꯫ ꯑꯗꯨꯗꯩ ꯊꯕꯛ ꯊꯤꯕꯗ ꯐꯪꯗꯕꯗꯒꯤ ꯑꯩ ꯑꯐꯥꯎꯕ ꯍꯣꯇꯦꯜ ꯑꯣꯅꯔ ꯃꯌꯥꯝꯒꯤ ꯂꯥꯏꯐ ꯍꯤꯁꯇ꯭ꯔꯤꯒꯤ ꯃꯔꯝꯗ ꯊꯤꯒꯠꯈꯤ, ꯃꯈꯣꯏꯒꯤ ꯈꯣꯡꯆꯠꯀꯤ ꯋꯥꯔꯤ ꯄꯥꯈꯤ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯒꯤ ꯏꯄꯥ ꯁꯛꯅ ꯁꯦꯝꯕꯤꯔꯤꯕ, ꯍꯔꯤꯁꯀꯤ ꯕꯕꯥ ꯑꯩꯒꯤꯁꯨ ꯕꯕꯥꯃꯛꯅꯤ ꯈꯟꯖꯔꯤꯕ ꯃꯉꯣꯟꯗ ꯍꯣꯇꯦꯜ ꯑꯃ ꯍꯥꯡꯅꯕ ꯑꯩꯅ ꯋꯥ ꯍꯧꯗꯣꯛꯈꯤ꯫ ꯕꯕꯥꯅ ꯌꯥꯝ ꯐꯩ ꯍꯥꯏꯅ ꯊꯧꯅꯥ ꯑꯃꯁꯨ ꯍꯥꯞꯄꯤꯗꯨꯅ ꯑꯩ ꯍꯣꯇꯦꯜ ꯑꯃ ꯁꯥꯅꯕ ꯁ꯭ꯇꯦꯠ ꯕꯦꯡꯛ ꯑꯣꯐ ꯏꯟꯗꯤꯌꯥꯗꯒꯤ ꯂꯣꯟ ꯂꯧꯈꯤ꯫ ꯐꯥꯔꯝꯗꯒꯤ ꯂꯥꯛꯄ ꯁꯦꯜ ꯈꯔꯒ, ꯕꯕꯥꯒꯤ ꯃꯇꯦꯡ ꯈꯔ, ꯑꯗꯨꯒ ꯕꯕꯥꯒꯤ ꯃꯔꯨꯞ ꯔꯤꯝꯁꯀꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯐ ꯑꯣꯔꯊꯣꯄꯦꯗꯤꯛꯁꯇ ꯑꯦꯁꯣꯁꯤꯌꯦꯠ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯪꯀꯜꯗꯨꯅꯁꯨ ꯃꯇꯦꯡ ꯆꯥꯎꯅ ꯄꯥꯡꯕꯤꯈꯤ꯫ ꯃꯌꯥꯝꯒꯤ ꯃꯇꯦꯡ, ꯃꯌꯥꯝꯒꯤ ꯊꯧꯖꯥꯜꯅ ꯌꯥꯝ ꯊꯨꯅ ꯁꯥꯕ ꯂꯣꯏꯁꯤꯜꯂꯒ ꯏꯅꯣꯒ꯭ꯔꯦꯁꯟ ꯇꯧꯗꯨꯅ ꯍꯧꯖꯤꯛ ꯑꯩ ꯊꯕꯛꯇꯨ ꯇꯧꯔꯤ꯫ ꯌꯦꯡꯁꯤꯟꯕꯁꯨ ꯀꯌꯥꯅꯤ, ꯅꯧꯅ ꯍꯥꯡꯖꯔꯤꯕ ꯍꯣꯇꯦꯜꯁꯦ ꯃꯨꯊꯠꯅꯕ ꯁꯤꯟꯕꯁꯨ ꯀꯌꯥꯅꯤ꯫ ꯏꯝꯐꯥꯜ ꯁꯤꯇꯤꯗꯒꯤ ꯍꯥꯏꯊꯕ ꯃꯐꯝꯗ ꯂꯩꯖꯔꯁꯨ ꯍꯣꯇꯦꯜꯁꯦ ꯃꯌꯥꯝꯅ ꯄꯥꯝꯅꯕ ꯃꯃꯤꯡ ꯂꯩꯕ ꯑꯃꯗꯤ ꯑꯣꯏꯍꯟꯅꯤ꯫ ꯍꯣꯠꯅꯈꯤꯅꯤ, ꯃꯥꯏ ꯄꯥꯛꯇ꯭ꯔꯤꯕ ꯃꯤꯁꯛꯅꯤ ꯑꯩ." ꯂꯩꯅꯥ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯇꯨ ꯆꯨꯡꯕꯁꯨ ꯐꯥꯎꯏ꯫ ꯃꯥꯏ ꯄꯥꯛꯅꯕ ꯄꯥꯟꯗꯝ ꯑꯃ ꯊꯝꯗꯨꯅ ꯀꯟꯅ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝꯗꯣ ꯆꯤꯡꯁꯤꯟꯗꯨꯅ ꯈꯟꯖꯤꯜꯂꯨꯕꯗ ꯃꯁꯥꯗ ꯑꯋꯥꯕ ꯐꯥꯎꯏ, ꯅꯨꯡꯁꯤꯕꯁꯨ ꯄꯣꯛꯏ꯫ "ꯀꯔꯝꯕ ꯍꯣꯇꯦꯜ?" ꯁꯣꯟꯊꯥꯡꯅꯕ ꯈꯣꯟꯖꯦꯜꯗ ꯇꯞꯅ ꯍꯪꯂꯨꯏ꯫
ꯔꯤꯁꯤ ꯃꯤꯀꯨꯞꯇꯨꯗ ꯃꯃꯣꯟ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯂꯩꯅꯥꯗ ꯌꯦꯡꯂꯛꯏ꯫ ꯅꯨꯡꯁꯤꯕꯒꯤ ꯈꯨꯗꯝ, ꯅꯪꯕꯨ ꯅꯨꯡꯁꯤꯔꯤ, ꯅꯪꯕꯨ ꯀꯥꯎꯗ꯭ꯔꯤ ꯍꯥꯏꯕꯗꯣ ꯇꯥꯛꯅꯕꯒꯤꯗꯃꯛ ꯑꯩ ꯏꯁꯥꯅ ꯊꯣꯟꯈꯤꯕꯅꯤ꯫ ꯅꯪꯒ ꯑꯩꯒ ꯑꯅꯤꯒꯤ ꯃꯤꯡ ꯂꯧꯗꯨꯅ ꯁꯤꯂꯩꯁ ꯁ꯭ꯇꯥꯔ 1 ꯍꯥꯏꯅ꯫ ꯂꯩꯅꯥ ꯃꯃꯤꯡꯗꯨꯗꯤ ꯍꯥꯟꯅ ꯇꯥꯈ꯭ꯔꯦ, ꯅꯣꯡꯃ ꯅ꯭ꯌꯨꯁ ꯑꯃꯗꯁꯨ ꯊꯦꯡꯅꯈ꯭ꯔꯦ꯫ ꯌꯪꯒꯦꯁ ꯃꯅꯤꯄꯨꯔ ꯃꯆꯥ ꯑꯃꯅ ꯍꯥꯡꯖꯕ ꯑꯅꯧꯕ ꯍꯣꯇꯦꯜ ꯑꯃ ꯏꯅꯣꯒ꯭ꯔꯦꯁꯟ ꯇꯧꯕꯒꯤ ꯄꯥꯎ ꯃꯍꯥꯛ ꯇꯥꯈ꯭ꯔꯦ꯫ ꯃꯇꯝꯗꯨꯗ ꯃꯃꯤꯡꯗꯨꯒꯤꯗꯃꯛ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯍꯦꯗꯂꯥꯏꯟꯗꯨ ꯈꯛ ꯄꯥꯔꯒ ꯃꯈꯥ ꯇꯥꯅꯁꯨ ꯄꯥꯈꯤꯗꯦ ꯄꯥꯎꯗꯣ꯫ ꯃꯃꯤꯡ ꯆꯠꯄ ꯅꯠꯇ꯭ꯔꯤꯕꯅꯤꯅ ꯃꯗꯨꯒꯤ ꯃꯔꯝꯗ ꯀꯩꯁꯨ ꯈꯪꯈꯤꯗꯕꯅꯤ꯫ ꯅꯪ ꯍꯧꯖꯤꯛ ꯗꯗꯥꯕꯨ ꯂꯥꯟꯅ ꯈꯜꯂꯤꯕ꯭ꯔꯥ? ꯑꯩꯁꯨ ꯈꯣꯡꯐꯝ ꯆꯦꯠꯄ, ꯊꯃꯣꯏ ꯆꯦꯠꯄ ꯃꯤꯁꯛꯇꯨ ꯑꯣꯏꯔꯤꯌꯦ ꯕꯦꯝ꯫ ꯅꯪ ꯅꯠꯇꯕ ꯀꯅꯥꯗꯁꯨ ꯅꯪꯒꯨꯝꯅ ꯅꯨꯡꯁꯤꯕ ꯐꯥꯎꯗꯦ, ꯅꯪꯒꯨꯝꯅ ꯄꯥꯝꯖꯕꯁꯨ ꯌꯥꯎꯗ꯭ꯔꯤ, ꯉꯁꯤ ꯐꯥꯎꯕ ꯊꯦꯡꯅꯗ꯭ꯔꯤ꯫ ꯅꯪꯅꯤ, ꯅꯪ ꯈꯛꯇꯅꯤ ꯑꯩꯅ ꯄꯥꯝꯖꯕ, ꯅꯨꯡꯁꯤꯕ꯫ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯖꯗꯦ ꯃꯁꯥꯗꯣ ꯂꯩꯅꯥ꯫ ꯀꯔꯤ ꯍꯥꯏꯅ ꯋꯥ ꯉꯥꯡꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯖꯗ꯭ꯔꯦ꯫ ꯔꯤꯁꯤꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡ ꯃꯍꯥꯛꯅ ꯇꯧꯔꯝꯂꯤꯕ ꯃꯌꯥꯝ, ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯇꯥꯔꯒ ꯀꯞꯅꯤꯡꯕꯒꯤ ꯃꯆꯥꯛ ꯑꯣꯏꯍꯜꯂꯤ꯫ ꯔꯤꯁꯤ ꯆꯪꯁꯤꯜꯂꯒ ꯂꯩꯅꯥꯕꯨ ꯍꯟꯅ ꯃꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯩ꯫ ꯀꯞꯂꯅꯨ, ꯀꯞꯄꯒꯤ ꯃꯇꯝ ꯍꯦꯜꯂꯦ, ꯀꯞꯄ ꯍꯦꯟꯃꯟꯈ꯭ꯔꯦ, ꯂꯥꯞꯅꯁꯨ ꯊꯝꯂꯔꯣꯏ, ꯏꯟꯊꯣꯛꯇꯨꯅꯁꯨ ꯅꯪꯕꯨ ꯋꯥꯍꯜꯂꯔꯣꯏ꯫ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯌꯧꯔꯦ, ꯗꯗꯥꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯊꯝꯂꯒꯦ, ꯅꯪ ꯌꯥꯔꯣꯀꯣ ꯕꯦꯝ? ꯗꯗꯥ, ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯍꯜꯂꯤꯕ? ꯅꯨꯡꯁꯤꯕꯁꯦ ꯍꯦꯟꯃꯜꯂꯦ, ꯑꯩ ꯄꯥꯈꯠꯄ ꯃꯤꯄꯥꯏꯕ ꯐꯥꯎꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯍꯜꯂꯁꯤ, ꯅꯪ ꯁꯤꯗ ꯂꯩ ꯍꯥꯏꯕꯁꯦ ꯑꯍꯦꯟꯕꯅ ꯍꯥꯏꯔꯛꯄꯅꯤ, ꯃꯉꯣꯟꯗꯩ ꯅꯝꯕꯔꯁꯨ ꯂꯧꯕꯅꯤ꯫ ꯉꯁꯥꯏꯗꯒꯤ ꯀꯞꯄꯗ ꯀꯃꯥꯏ ꯂꯥꯛꯏꯅꯣ ꯁꯤꯃꯗꯤ ꯁꯨꯛꯈꯪ ꯈꯪꯗ꯭ꯔꯦꯕ꯫ ꯂꯩꯅꯥ ꯏꯉꯛꯉꯛꯅ ꯃꯃꯥꯏ ꯍꯟꯒꯠꯇꯨꯅ ꯔꯤꯁꯤꯗ ꯌꯦꯡꯉꯤ꯫ ꯃꯄꯤꯗꯨ ꯁꯠ ꯑꯅꯤ ꯆꯪꯅ ꯇꯩꯊꯣꯛꯈ꯭ꯔꯦ꯫ ꯍꯟꯗꯛꯇꯤ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯎꯔꯤ ꯃꯇꯧꯗꯣ ꯔꯤꯁꯤꯗꯗꯤ꯫ ꯅꯣꯛꯏ ꯃꯇꯧ ꯎꯔꯒ ꯂꯩꯅꯥ ꯈꯪꯉꯥꯏ ꯍꯥꯏꯔꯛꯏ, ꯑꯍꯦꯟꯕꯁꯦ ꯀꯅꯥꯅꯣ? ꯔꯤꯁꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯈꯨꯝꯃꯤ, ꯏꯃꯥꯟꯅꯕꯅꯦ, ꯆꯥꯟꯗꯤꯒꯔꯗ ꯂꯩꯔꯤꯀꯥꯟꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯛꯄ꯫ ꯇꯝꯂꯤꯕ ꯂꯥꯏꯟꯕꯨꯗꯤ ꯄꯨꯟꯗꯦꯗ꯫ ꯑꯩꯒꯤ ꯐꯣꯟꯗꯒꯤ ꯅꯣꯡꯃ ꯅꯪꯒꯤ ꯐꯣꯇꯣ ꯎꯈꯤꯕꯗꯩ ꯋꯥꯔꯤ ꯍꯥꯏꯔꯛꯑꯣꯅ ꯀꯟꯅ ꯇꯛꯄꯗꯩ ꯑꯩꯁꯨ ꯂꯣꯏꯅ ꯍꯥꯏꯗꯣꯛꯂꯨꯔꯕ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯪ ꯃꯥꯅ ꯃꯁꯛ ꯈꯪꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯁꯨ ꯀꯩꯝꯇ ꯍꯥꯏꯕꯤꯗꯕꯅꯤ, ꯀꯩꯁꯨꯝ ꯈꯪꯗꯕ ꯁꯥꯔꯒ ꯑꯗꯨꯝ ꯂꯩꯁꯤꯜꯂꯤ꯫ ꯉꯝꯃꯤ, ꯌꯥꯝ ꯉꯝꯃꯤ꯫ ꯔꯤꯁꯤ ꯍꯟꯗꯛꯇꯤ ꯅꯣꯛꯊꯣꯔꯛꯂꯦ꯫ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯗꯨꯅꯅꯦ ꯉꯁꯤ ꯅꯅꯥꯛꯇ ꯁꯔꯄ꯭ꯔꯥꯏꯖꯇ ꯑꯩꯅ ꯂꯥꯛꯑꯒꯅꯦ ꯅꯪ ꯃꯌꯥꯝ ꯀꯞꯍꯜꯂꯤꯁꯦ꯫ ꯑꯩꯁꯨ ꯀꯞꯊꯣꯛꯈ꯭ꯔꯦꯁꯦ꯫ ꯂꯩꯅꯥꯗꯣ ꯑꯣꯏꯅꯔꯛꯂꯦ꯫ ꯑꯩꯅ ꯀꯞꯄꯒ ꯅꯨꯡꯉꯥꯏꯖꯕ꯭ꯔꯥ? ꯆꯍꯤ 3 ꯍꯦꯟꯅ ꯋꯥꯔꯛꯄꯗꯣ ꯐꯅꯕ ꯀꯞꯍꯜꯂꯤꯕ ꯑꯄꯪꯕꯤ, ꯅꯨꯡꯁꯤꯗꯕꯒꯤ ꯅꯠꯇꯤꯌꯦ꯫ ꯃꯁꯛꯀꯁꯦ ꯃꯌꯥꯝ ꯐꯖꯔꯝꯃꯤ, ꯀꯦꯕꯒ ꯃꯌꯥꯝ ꯍꯩꯔꯝꯃꯦꯕ, ꯂꯣꯏꯅ ꯆꯦꯟꯖ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯑꯃꯈꯛꯇꯤ ꯂꯦꯡꯗꯅ ꯂꯩꯔꯝꯃꯤ꯫ ꯀꯩ? ꯔꯤꯁꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯁꯠ ꯈꯨꯝꯃꯤ, ꯍꯥꯏꯔꯒ ꯔꯤꯁꯤ ꯂꯩꯅꯥꯗ ꯌꯦꯡꯂꯒ ꯊꯤꯛ ꯊꯤꯛ ꯅꯣꯛꯏ꯫ ꯂꯩꯅꯥ ꯈꯨꯇꯨꯝ ꯇꯥꯁꯤꯜꯂꯒ ꯔꯤꯁꯤꯗ ꯐꯨꯏ, ꯎꯁꯤꯠꯇꯕ ꯇꯧꯔꯛꯀꯅꯣ, ꯅꯪ ꯀꯅꯥꯅ ꯑꯗꯨꯛ ꯌꯥꯝ ꯋꯥꯡꯅ ꯍꯥꯏꯒꯦ? ꯔꯤꯁꯤ ꯐꯨꯔꯛꯂꯤꯕ ꯃꯈꯨꯠꯇꯨ ꯅꯠꯇꯅ ꯃꯈꯨꯠ ꯑꯅꯤꯃꯛ ꯐꯥꯔꯒ ꯂꯩꯅꯥꯕꯨ ꯃꯅꯥꯛꯇ ꯈꯪꯆꯤꯡ ꯆꯤꯟꯁꯤꯜꯂꯒ ꯃꯃꯥꯏ ꯃꯌꯥ ꯅꯛꯅ ꯆꯤꯔꯣꯜ ꯇꯧꯔꯤ꯫ ꯈꯠꯅ ꯍꯧꯖꯔꯛꯁꯅꯨ, ꯏꯕꯥꯅꯤꯇꯪꯅꯤꯀꯣ ꯂꯩꯔꯤꯁꯦ, ꯀꯤꯗ ꯇꯧꯅꯨ꯫ ꯉꯁꯤ ꯈꯛ ꯎꯔꯒ ꯍꯥꯟꯅꯒꯤ ꯔꯤꯁꯤ ꯑꯣꯏꯔꯝꯗ꯭ꯔꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯐꯨꯔ ꯀꯞꯍꯜꯂꯨꯔ ꯅꯪ, ꯍꯥꯟꯅꯗ ꯌꯥꯝ ꯁꯥꯊꯤꯔꯕꯅꯦ ꯑꯩꯁꯦ꯫ ꯆꯥꯊꯣꯛꯁꯅꯤ, ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯗꯅ ꯆꯥꯛꯅ ꯆꯥꯛ ꯂꯥꯝꯕꯅꯦ꯫ ꯂꯩꯅꯥꯗꯤ ꯏꯀꯥꯏꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯀꯩꯁꯨ ꯈꯟꯗꯕ ꯁꯥꯔꯒ ꯍꯥꯏꯔꯛꯏ꯫ ꯃꯃꯥꯏꯗꯨꯗꯤ ꯍꯨꯠ ꯍꯨꯠ ꯂꯩꯔꯤ, ꯌꯦꯡꯕ ꯉꯝꯖꯗꯦ꯫ ꯆꯥꯛ ꯂꯥꯝꯃꯒ ꯑꯩ ꯆꯥꯔꯒ ꯄꯨꯛ ꯊꯟꯒꯗ꯭ꯔꯣ? ꯊꯥꯗꯣꯛꯑꯣ ꯈꯨꯠꯁꯦ, ꯊꯣꯡꯕꯤꯒꯦ꯫ ꯍꯥꯏꯔꯤꯗꯨ ꯇꯥꯗꯦ, ꯊꯥꯗꯣꯛꯇꯦ, ꯍꯦꯟꯅ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯅꯛꯁꯤꯜꯂꯛꯏ ꯃꯃꯥꯏꯗꯣ꯫ ꯂꯩꯅꯥ ꯔꯤꯁꯤꯕꯨ ꯈꯪꯉꯤꯟ ꯏꯟꯊꯣꯔꯛꯏ꯫ ꯌꯥꯝ ꯉꯥꯎꯁꯤꯟꯅꯔꯝꯃꯤ, ꯍꯟꯗꯣ, ꯂꯥꯛꯑꯣ ꯀꯤꯆꯟꯗ꯫ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯍꯧꯒꯠꯈ꯭ꯔꯦ ꯐꯝꯂꯝꯕꯗꯩ ꯔꯤꯁꯤꯁꯨ ꯅꯣꯛꯂꯒ ꯂꯩꯍꯧꯏ꯫ ꯃꯌꯨꯝꯗꯅ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩ ꯍꯥꯏꯕ ꯂꯩꯅꯥ ꯈꯪꯗ꯭ꯔꯤ꯫ ꯔꯤꯁꯤꯕꯨ ꯃꯌꯨꯝꯅ ꯁꯥꯊꯤꯅ ꯌꯥꯈꯤꯗꯕꯅ ꯍꯧꯖꯤꯛꯁꯨ ꯀꯤꯔꯤ꯫ ꯃꯥꯒ ꯊꯦꯡꯅꯔꯦ ꯍꯥꯏꯕ ꯄꯥꯎꯁꯦ ꯈꯪꯍꯟꯕ꯫ ꯀꯔꯤ ꯍꯥꯏꯔꯛꯀꯗꯧꯔꯤ, ꯀꯔꯤ ꯇꯧꯔꯛꯀꯗ꯭ꯔꯥ ꯑꯅꯤꯃꯛ ꯃꯀꯣꯛꯇ ꯈꯜꯂꯤꯕꯅꯤ꯫ ꯐꯅ ꯌꯥꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯔꯕꯅꯤ꯫ ꯃꯄꯥꯗ ꯃꯕꯨꯡꯅ ꯋꯥꯔꯤ ꯐꯖꯅ ꯂꯤꯕꯗ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯍꯥꯏꯕ ꯋꯥꯈꯜ ꯑꯃꯁꯨ ꯂꯩꯖꯩ ꯃꯁꯥꯗ꯫
Lainagi thabakto application iduna thasile resign tawrage haina yarei atuma thabaktugi matangda loisin mayaba pumba loinama rishiga henbagana yauna puna loisilamlaba tungda anido Manipur thorakle Machanupi thorakpada harawna loire imungdo Sibrasti mathasarami rishi thengna khrani haina hanana thengnere haibadudi kanamatana khangba natri Mayumda thoklaba matung anido pau phasna phaunare adubu rishigi thabakna nimidang natradi wari sabagi matam leiramde hojin khre matam so aduma kharandi Namit rishi store da mayumgi chanaba khara yengli Sibras to karomda hino changlaga kauri Brother Khangzadri Sibrasti rishi kanano haiba ngasiso Thigatlude hanglude hotel adugi manager oiba Lucasti masakhangi Rishi marup ni haibasu munna khangi Rishi Sibras da yenglei wadi ngangde Sibras makutta paiba karto Rishi da pirei aduga hairei Aigi lohomagi invite ni thaina sa school taminari brother gadi khangnabagi sum tawsabani tawningdana lana lawbiroi hojikte su thabak macha am tawjare aduga family ma senyanara sinmani soidan halakpiyo usa thawaidaba maongni hairakliba wado Sibras Rishi da haipet yenglamlaga thokre Sibras hek thokhibaga Rishi invitation card to yengli card to the iriba mingduda munna yengduna nokfet tawi Rishi